Miss PAODAM Ming Tabiri Bisung Yamnam Anuradha Bine Konan Krumzari. Housing Maroiba PAODA Transgender Singi Oba Baseline Survey Kalwina Awareness Program Mapang Tokre. Midday Meal Scheme Thobal District Name Chumna Pakalibra Habidu Yangsan Bahaure Hana Deputy Commissioner Thobal Hantem Subastam Pondokre. Mayro Shinga Tamleba lyrics in Matanga Nomagi Oba Kananabagi Tarum Pantokre. Lunana veteran film actor Manos Kumar Lekide. House of Pops and Episode. Transgender Singi Oba Baseline Cervical Nana Awareness Program among a say Palace Compound Labor Casual Hotel Pantokre. Transgender Empowerment Taught Advocacy in Manipur. Team Foundation का खुशम नतुना Department of Rural Development and Panchayati Raj के Manipur State Rural Livelihood Mission के State Skill Mission संदुना पंक्तों की बातों बदुदा Department of RT and PR के Manipur State Rural Livelihood Mission के State Mission Director and Bandana Transgender Right Activist Bonita Pebamp Amade Din Dayal Upadaya ग्रामीण कौशल योजना की चिप ऑपरेटिंग ऑफिसर स्किल के एस बोबिना थरम के मरो एवं मिटुंगन ओइना सरुया के प्रोग्राम सेना ट्रांसजेंडर पर्सन संगे हिंगना नबगी लंबिदा असोबा मतें को ओइबा ngamlagani haina के एच बोबिना फोंदोरकले माना मखाताना फोंदोरपदा ट्रांसजेंडर पर्सन सिंग मसागे ओइबा संथोक लंबी लहनबा रुरल सेल्फ एम्पावरमेंट ट्रेनिंग इंस्टीट्यूट स्किलिंग गे मखादा असिगुंबा प्रोग्राम बा असे पंगतोकपने प्रोग्राम बा असना ट्रांसजेंडर पर्सन सिंग मसागे संथोक लंबी सेमसदुना हिंगना नबगी लंबिदा असोबा मतें को ओइबा ngamlagani हाइरुदुना थरंबा असिदा सरुग याबा फंगहौदबा ट्रांसजेंडर सिंगना मोरंगखोंगदा लेबा स्टेट रूरल लाइवलीहुड मिशन के ऑफिस लाक्तुना करी थबक थरम सिंह तौबयाई हाइबा तनसे हाइबा वफम अपील तौरखे PAODAM से तमजरी थैंक यू ट्रांसजेंडर क्या कोई ग्रुप ता कांटेक्ट तौरगा मखोइना अदुम मोबिलाइज तौबिरपनी कोई जैदा रेस्ट्रिक्शन लेते अदुम रेंडलनी अदुम मखा ताना कोई था मखाय अम हेना ngasi lepak miam gi yaphana ba masal ama oina sana konong konong utra sanglena sinduna ngasi kongba leithong phatpa sajibu leikhul tawbage tharampa ama pangthokrai pangai hautal ge kongba laingang popi laikolda pangthokiba tharampa aduda angom poireiton angomna ningthau utra sanglen sana konong ge phamnaiba amaibi penaloi shanka amadi lebak miam yauna pangthokiba tharampa aduda ningthem pokpa komp ibudau pakhangba maiba pokpa komp ibudau marjing amasung angom pokpa laining thau purailomba ahummapo ira thone pangthoke tharongi mathangda sana konong utra sanglenge लाइफाम्प संगलाकपा सलाम्प बिरेंद्रना हाइकेबदा ngasi पांगथोकलिबा थरंबा असिदा फंगलाकपा खुदम चांगतुंगे मतुंगिना हंदकुमगे ओइना इसिंगे अवाब लेबा नुपी अंगांगे पुकी मरिदा नुंगाइतबा खरा लेगनी अमदि लोइना अवा अना खरा नंगु हाइबा लै हाइखे मोरेगी मैटे संग इलेक्टोरल रोल दा मेंग याउत्रबकेया असि यहन बिनबा कमिटी ऑन द प्रोटेक्शन ऑफ मैटे विक्टिम्स मोरेगी चेयरमैन लेशांग तंबी इनाउसना फोंदोरगले माना मखातारदुना लिसंगनी कुलुमदोगी मेगे तांका अहोंगे इरांग नमरा मोइदुना मोरेदगी लांजेनरक्तुना तंपाकी मफम कियादा हांगलिबा रेल कैंप संका अमदे मपामदा लेबा मोरेगी IDP शिंगे मनुंगटा चही तरा निपा मपुंग फाराबा बोथादा यारब सिंह लोइनाना मोरेदा मयुम पालक्तुना मचा लेरबा नुपी सिंह अमदी मोरेदा मयुम मकई साधुना चही कुंट्रा हेना लेरक्लबा मैते किया मोरेगे आधार कार्ड पारगा वोटर लिस्ट मिंग याउदबा मोरेगे मैते सिंह असिबु नुंगसिबिदुना मरी लेनबा डिपार्टमेंट के मकोक्तोंगबा ऑफिसर सिंगना मिंग संगबियो लोइनाना इलेक्टोरल रोल दा मिंग हापिनबा तौबियो हाइतुना फोंदोरगले इलेक्शन सिंगदा अफबा कैंडिडेट अमा खनबदा कोई पुनो पुसु सरु यानमियो हाइदना मरी लेनबा विभाग सिंगदा अथुबा मतमदा हाइबा मियोसिंग असे इलेक्टोरल रोल दा ममिंग हापसन बिरे हारगा मतम के पाक्तोंपा इलेक्शन सिंगदा
saru yan biu haiduna Committee on Protection of Mighty Victims Morigi Makaidigi Nolung Nixon. Thank you. Lebagosgi skuntam liba angang singda put supplement pinanabage pandamda bharat lengangna paikatpa thaurangka ama oiriba pradhana mantri portion haiga khangnaba mid-day meal scheme ase Thawban district niyam chumna paikalibra haibadu yingsinba hore haina deputy commissioner Thawbal Hantem Subastam phondokre Iramasagi matangda ngasinung til paumisinga mahake office ta pangthopa paugi mi phampa amada deputy commissioner Thawbal Hantem Subasna hai state asagi chief secretary na prime minister ge flagship program pa ama oiripa mid-day meal scheme pa ase ningthizana paikana nabage pandamda deputy commissioner singna monitor tauna nabage pirapa pauta matungi na Thawban district isu officer kumathoina saba monitoring committee ama semlaga yengsan ba hokre ngasi ase hariba monitoring committee asige ahanba miphampa amasu pangtoktuna makoina inspection tawrurabage report pikhalakre official sing asina pikhalakpa report ke matungina district sing asige mafam kharada mahiroi de leitana mid-day meal scheme pakhale haibage report su thengnare Asugumba soiba kaya asi tha amage manungda samdok lagani marampa aduna district asida leriba lokenda club amadi guardian singna mid-day meal scheme ba ase mai pangna paikhanaba honabada district administration bo mateng pangbiu loinana aige laikai da leriba lainga ke school singda scheme ase niam chumdana chathaba leraba district administration da pau ppo haina deputy commissioner na makata na appeal tawrakle parents sing local clubs sing na so ekhoge district administration da mateng pangbiu karigumba mid-day meal gumba pizadaba school aigi area da lerakadi ekhoge office da athuba matamda complaint tawbiro ekhoi madu problem do solve tawraba ekhoi district administration side gi pona jage haiduna amukha nai mayamda appeal tawjai Mahiroi singna tamliba lyric singe matangda nomage oiba khanane nebagi tharampa mangase kwa kai tenda leiba Imphal College ge multipurpose hall pangthokre Manipur Student Federation sindana pangthoki batharamba aduda Manipur lenga ki education SK director NG Bhogendra Maitei Kosangbi secretary Khundrakpam Ashikumar Bosangbi chairman Akham Joy Kumar SCERT ge Director Ahibam Roman All Manipur Recognized Private School Welfare Association ge President Lystrom Zoe Kuman AMTEI ge President Ranjan Yangkomb MSFTI ge former Director Birendra Salam Ibothombi Institute of Education Concept Principal Dr. R.K. Bijan Singh amadi MSF ge President Hijam Rosan na resource person amadi Mitunglen Singoina Sarugya ke Tharonga Mari Lainana MSF ge President Hizam Rosanna Hai Bosemge Makata Ladiba Skun Singda Bosemna class 1 degina tenta phobuge puthokpa lyric singdage tamgadabani haiduna chahi kudinge skunda kuding makta khanghali adubu masigi wangbada tonga tonga ba book form singdage lyric ya lawsinduna Bosemna piriba lyric asage mathakta atopa farmge lyric show hapsin duna tamba asina kayam kanaba made kayam ba mangsaba haibane singba singka adu expert singna kumna kanana neduna miyamna nabage pandamda pangtokpane iramdamba asidasu CBS gi skunda kaya hangduna lei skun singka asida tamleba mairoi sing ase iraisangak mase center the board amane haiduna Thadokpagi mahot lamdamasige resident ge oiba amadi lamdamasige puari ge oiba singsu khanganabage tangai phadabalai masina naha oiba mahiroi singda khunai asige thodangka ama lobada hena kanaba purakani masida tongan ba competitive ki ne natragana tongan ba example amagini natraga CBA shida tongan ba institutes amane haina thambadi yaroi Aikoi Manipur Masani Iramdam Asida Pokpani Landamba Asida Chawani Lamdam Asagi culture history Kangdaba Yaroi Malimgi Honglakliba Ichel Asiga Iramdamba Asiga Yenabada Iramdamba Asina Hengana Jena Nabagi Mawongda Kunai Asige Ohongba Purangnaba Honaba Haiba Asi Tangai Pade Masida Ladiba Expert Committee Singna Kumna Kanaduna Mahiroi Shingda Kanghaning bage apamba sang phongdoke
ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭री ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯔꯣꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯃꯈꯛ ꯑꯣꯏꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯏꯗꯨꯀꯦꯁꯅꯦꯜ ꯇꯦꯛꯁꯕꯨꯛ ꯑꯦꯅꯨꯑꯦꯜꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄꯅꯤ Plastic bottle and plastic ki atai polam khakta natna makhal khudimake waste loishanaba loinana hairoko wangsing river rejuvenation campaign sangsiladuna lagliba asi mapongka fanaba Taranithoi suba oina ngasi econ network Manipur amade hairoke salhabra group singa pulaga turento torbandage khongalakpa lambe soraktage kulakpa plastic bottle amade ate plastic polam kya tentha marong mamda leiba asok traders na kezi olaka san piduna ngasi sulebi kre Econ network Manipur na mausagumna hairokta leiriba salhab group amade hairo club singa khusamnaduna apaba ising senba masa phana leiba turel ama Ohenaba Lunana Tamnanaba campaign Chataduna Laksabaki Manung Channa Amor Akai Singh Yum Dage Lokatpa Lambi Sorokta Langthok Lamba Amota Akai Singh do Mapam Chana Tamlaga Asok Traders na Amuksel Piragalay Bibane Lubanamba Amoda Kai Latebalam Dampa Ama Ohenaba Honabada Ekoi Kudimaki Taudang Lay Turen Torbanda Seasonable Loide Kaliba Pulam Singh Langthopagi Mahot Mapam Sabada Tamduna Mapung Pana Loishin Banapai Haiba Ado Kanbiu Amoda Akai Loishin Aba solution ta Amo Ina segregation Mapung Pana Tobiraga Sell on Topayare Aikoina seasonable Loidaga Putodak Pulam Senka Asina Aikoida Amuka Hanna Manganaba Oirakpana Lobananba the Mai Onselesi Plastic Mai Tadogloisi Amoda Akai Mapam Sana Tambatam Lase Hadagli amadi manganena silibu mongda leiribu poji handana wohna pumatamda akoi lubanan bagi adum wakhalonda mai onjilaji plastic mai thado oisi amor akai mafam chada bada langtholoisi mafam chana tungjenje arem bai ba posi amata leitre hojite koi khudimak paisa ontho kanda masi sanani aibadu myanda khangalaga manipurda Hanagi Deputy Chief Minister Oramba Waizukumana social media da Manipur Tolibi Irangasi 18 Hobani Haina Pongdorakiba Wapamba Adu Sendurangaba Madam Takrabasu Ngasi Pawa Senduraktana Laibaki Mayukta Ngasi Lamdam Asagi Imakiana Zokumargi Yumda Thompson Naba Honakre Ima Sangamadi State Force Anigi Marakta Wari Sanaraba Matung Meiterung Saba Tempa Amana Zokumar Unanaba Chanke Zoikumar Unaba Changdringai Mangoinana Manipur Apunba Ima Sange President Thongampa Inaucha Debina Pongdorakpada Waizukumana social media da Yumpam Yautaba Wapamba Kya Pongdorakliba Asita Sengna Aran Wapamne Masagida Malta Matam Thaduna Sendurangna Ba Wapam Kangankiba Leire Adumapu Ngasi Pauba Tawa Sadaba Mongda Leitupa Asil Lamdamba Asage Oina Labak Thibani Manipur Toliba Iranga Sidai 80 Isa Singna Tangten Paiduna Miambo Kukina Nomaina Kaptuna Talakpadagi Kalakibani Zoikumana Pungdotakliba Wapam Sangdoraktaba Toklabadi Mapunsi Supa Board Amuhana Lepa Yaroi Haiba Warning Sutam Langki Mangak aduki mati kalle mana mangak kallabani na kanbagi matungina makhatara ko oina khoye Manipur ya punba ima singna mongonda thamjari ba haise ma social media da thokpa su yaroi ma platform amata da karakpa su yaroi haiba mana singdu oi hairagadi akoina mana karakpa matamda khoina khut paira singdagani Manipur apunba ima singna aduga ma bhole ba su yaroi sigi wa haise akoi Manipur apunba ima sing thamjari Babinang Hospital Amadi Pamal Foundation to Anipuna Kusamnaduna World Health Day ga Marilenana Free Health Camp Thauram Kabaisoida Leba Babinang Hospital Pangthokre Ngarang dagi hauduna numit humni chumna hayeng phauba pangthokadaba tharam maduda free health checkup consultancy amadi guidance na singbage lemna line bage khudong sabadu piri health camp aduga mari lenana Babina Hospital ge medical superintendent Lystrom Sam Kumar na hai Babina Hospital asi multi speciality hospital amani masina
mayamda piriba khudong sabasingka adu khanganaba amadi lemna piba yaba mateng pinaba pandamda honabani hospital hasina luba nan bagaloinana miyamgi seba ningthina taunaba anaba singbo ningthina line biduna pelhanaba honanabagi pandamba adu thamle ana ek leribe singnasu hospital da asida lakbiduna yengthok pinabagi khudong chaba adu lobiyo patient sing layang ba matamda sente hena changdanaba honari babina diagnostic kapulaga Tauribanina tonga tonga ba test senka adu adhubada tauduna result senka adu piri amadi makatana sui henna pagana basu honagani pre-health camp asida neuro medicine general medicine general surgery CTVS pediatrics ENT obstetrics and the gynecology so specialties cover tauri ngasige oina mioi chamarok layang khi hairi Mayai Lambi College ke oza transfer taukraba matung mahut thabiraktana leibaki mayukta ngase mairoi singna college gate mamanda khongjang sensing krei khongjang aduda maram sadana oza transfer tobikano award pa oza singka athuba matamda hapiyo haiba wahi iba placard ke asisna ke bagaloinana kolaw ke sulauke khongjang aduga mari leinana college asugi student union singge finance secretary ge thaupuri pa pushampa alam khanna phongdorokpada college ke Economics Department ke oza transfer taukhibagi matangda transfer tawriba oza asi maram chade hanadage hauna oza watuna leriba department asige oza transfer tawba asi yaningde haiduna chahi asigi haukiba march ke tang kuntareta maheru singna mari leinaba singe maphamda memorandum bisinduna khangangkiba leikre adumapo ngase phawba mari leinaba authority na miyanka changbi daba manba maungda leitopa ase mahirui singge oina khwaidagi laibak thibani chaliba pung nipunipan ge manungda awatpa oza hapirak thoklabati hena kanba khongsang sangsilagani haiduna oza leitaba college da mahi tangkatabagi saruk tamdabani hena phai haiba kolauda college ase punna chinjal lakpage khongsang su laurakpa yai haiba wafam thamlangke sadana transfer tawkhiba adu lepinaba Mari Lainaba Singda High Givalere Masida Mari Lainaba authorities in the responsible of Pirak of Mahiro Kunai, Gopo, Sinabadi Lakleva 48 hours for Kimanung the positive. Manipur Plastic Policy 2022 ge matungina single use plastic e polam sing yolipa stockist distributor singna kangon ngakna chalam daba thengnarabati lupali sing ani dege tarafawa fine thiba amadi commercial license kakpa horagani hairiba khongthang asage sarukama oina thasage tang taramanga dage tabak pakhatpa horagani haina forest environment and climate science ke principal secretary Arun Kumar Singhana phongdokre Mahud Department Directorate of Forest Environment and Climate Change amadi Manipur Pollution Control Board na puna sinduna Plastic Waste Management Rules 2016 ban of single use plastic items sa highway hiramda hotel Impal da pangthopa nomage oiba consultative workshop ka mari lainana mahana makataraduna hai Manipur Plastic Policy 2022 mapung phana implement tawbangamdri masibu mapung phana chana hannaba honabada miyamda awareness piwi yamna mathau tai plastic na akoibada amade miyoibada piriba mangchaba kya singka asi miyamda khanganaba honabada media shingi asoba role lay Loinana Forest Environment and Climate Change ke maike dagi su policy asi mapung phana chana hanbada official singge puning sing ke Mahana makataraduna hai handag ikoikoidana Manipur da thokiba ichau aduda mapam kya dage plastic e polam singke ichel da centraktuna loktak patta chenthakiba asi laibak thibani Manipur Plastic Policy 2022 ge matung ena plastic e polam sing yoliba stockers distributor sing na kangon ngakna chalam taba thenarabadi lupali sing ani dage tarafawa fine thiba amadi commercial license kaktatkani Straight bander singe oinasu lupa chani dage lupa lising home power fine thiba amade thread document sing says 1000 bana chingba kangon kya yauri phongdoke Tharomaduda sarugya khiba mot ke principal secretary RK Dinesh na high industrial compositing ge pambai leitraba Manipur da sankali use plastic na kangphal ge sarukta
paifam chalaktre plastic ke polam da thingzan ba natana atopa pambai season anaba natana atopa pambai leite tharomadu da social welfare department ke director ngangompu utam directorate of environment and climate science ke director brajakumar taurangbam pa amati operation kasu sarugyakhi through the press or through media that how important it is that we stop using this single-use plastic and how it is becoming a big health hazard that is really affecting our health. So this workshop is held for this purpose. Sayesigi maske tang kontrada umona nisa ke khongjang sangsalagani haina lauthokiba adugi matung ki ina thasige tang tara dege drive sataba hauragani Sangsalakadariba Kongzangka Asidalamta Masagi Biam Namateng Pangbiyo Hana Universal Model Organization to Umoge Mike the Pungdoragli Heda Masaga Mari Lainanga Selam Pedalaba Umoge Maya Luishang the Pangtokiba Paugi Mi Pampa Amada Umoge President Morang Tem Sorojani Lemana High Landa Masida Drug Saba Yu Takpadagi Hena Sathirakliba Amana Mama Oigatariba Nupishingna Yu Talabakwa Data Seasonaba Hangalagli Hariba asina maru aina mama oigadariba singda achoba amama kaya ama pihale lamda masida ekhoigi phuruki angang yampa popa ngamlak tabagi kudong sadaba sengka mayonaragli masina ekhoigi kunaida chauna akaiba ama lakhalle maramasina iramdamgi miyam sengka maru aina ipuropa asibo mangkhi gadabadagi Kalhaunaba State Force Narcotics Cell na chingba mari leinaba chinga khusam naraga nisha thingbage khongjang changselagani maramba duna athubada drug yoliba nisha yoliba sing surrender tawbiu natraga masana khangna mai thadokpiu sangselakadariba khongjangka asida miyamna mateng pangbiu sangselakadariba drive ase tongan thongamba district ke branch singka amade waklot manaba singa changseminagane masida nisage polam singka yoliba singna akal aling singlapa tawbigano manipur thogaina ba honariba kya asibu thengnanaba Honagadra nisagi ipagtagibu kananaba honagadra haiba khanglaktre maru aina mama oibi singka amadi oigadariba singna nisa sejina bigano nisa thingnaba honabada achawa thaudang lominasi loinana nisa lalonba agency section bio loinana machamawa leiraba singna atopa nupada chenchongba mayam pamba atopa zatida mayam pamba izat dabige Kudong saba pangnaba honaba sengke jara pangloi haininga leite masi kuding maktagi lapthong naba phungdokhi aduga loinana aikoi hauji awaba kham thengna waraba matam asida koi tang tarani matung dagidi aikoi highway agency na section lagiro thengna ba taragadi madu thorpa phata doctor na sana sadi oigadong ne haibase Atau disit bebengi magi jadi koi mahut selera itam dari. Sagang sugnu rotu wangu makataba PMCSY ki lambe black topping toba quality control tawdabna maramoiraga tha phadringaida koila mathakta napi hawalaklei amade black topping torokpa lambe aduke side ke mapal sink Mapamba kayada akaiba yauri hairi hariba PMCSY ki lambi ado matam sangna subidana ado handaka black topping toba haurupa asida amba quality leitana sembiba sinadi PMCSY ki lambi asi yangsil binaba leitraba matu mapu pandraba department ama oirabra contractor na toning bata toba yarabra haina khunsa sangna hanglaklei Lamda maduge club organization ta kayagi luchingbi kayana lambi asem matam sangna sembidana lakpagi matungda atubada black topping taunaba mariba leinaba singna yang sembinaba media gi thongda haizakiba su laikre lambi atuba black topping torokpa horokpa asidadi laikai club aduge luchingbi singna yang sembinaba leitaba amakum lairi PMC SY lambi aduge contractor na laikai club amati lusang basing machin meng krabra hainaso khunza sangna hanglagli amaramda club ke lusang ba kya ga black topping tauba horakpa numita double
पक्का लौगदबने अमदे क्वालिटी लैना थबक सुगदबने हाइदुना मरी लैनबा ठिकादा डिपार्टमेंट के मियोइसिंग यावना वरी सानबगे थौदोक अमा लैख्रबसु नुमित अदुदगे कना अमतना यंगसंकेद्रे हाइरे अदुबो PMGSY की लंबी असिदी असुके मते क्वालिटी लैतना सुरे हाइबसिदी मयेक सेंगले मरम अदुना मरी लैनबा डिपार्टमेंट ना यंगसंबियो हाइरे थौबाल डिस्ट्रिक्ट के वांगखेम केंद्र के मनुंग चनबा चरांगपाट फाउदना चलिबा इंटर विलेज रोड असे मतम कोइना समसम बिद्रे स्कूल चटपा अंगांसिंग अमता अमदी अना एंग न चिंगबा असद ओकेयादा चाउना खुदोंग सतबा मायोनरे हाइना चरांगपाट अपुनबा माइरा पाइबिगे इमा इबेल सिंगना लंबी तंखाई थिंगदुना खोंसंग संगख्रे माइरा पाइबिगे थौमे मंगलेबी कौबी अमना फोंदरकपदा PMGSY के मखादा लंबी असे समझनबगेदमलता ममांगदा पालंपा लैंगा के मतमदा वर्क ऑर्डर याउदुना लैरंबने अदुबो टेंडर तौरमदबना ngasi फाउबा समझनबिदना लैरे खुंजा सिंगना लंबी फतबगे अवाबा असे अदुमक मायोंगनदुना लैरे चरंगपाट के अगोइबदा लैरेबा खुन सिंह बेंगी इचम खुनौ लौरेंपंप नोंपोक सिंगमाई लानमई थेट न चिंबा खुन कया असिगे खुंजा सिंगे यामना तंगाई फदबा लंबी अम्मा ओइबना इकाई खुमनजरबा गवर्नरना अथुबा मतमदा टेंडर तौबिदुना लंबी असे अथुबदा समसिंबियो हाइना गवर्नर के पुनिंग सिंगसिलखि मरम असिना अखोइना ऑनरेबल गवर्नर की मफमदा हाइजरी लंबी असे अथु मतमदा टेंडर तौबिदुना प्रजा मियामदा अफबा लंबी अमा अथु मतमदा सेंबियो हाइदुना चरांगपाट ममा अखोइगी चरांगपाट खुंगंगी अपुनबगी ओइना लेजरीबा मैरा पाइबी माइबेल सिंगी माइकैदगी वाफम असी थमजरी गवर्नर की मफमदा वेटरन एक्टर मनोज कुमार ngasi कोकिला बैंड धीरुभाई अंबाने हॉस्पिटल लेखिदे सही मरफु तरेट सुक्रबाई एक्टर असे पेट्रियोटिक फिल्म्स दा कुंबा अमदी पुथोपगे थोइदोंना खंगनै उपकार पुरप और पश्चिम अमसुंग क्रांतिना संबा पेट्रियोटिक फिल्म संग पुथोके मसामक्सु फिल्म संग असिद कुमके लेसंग समापन उपमंगादा पुथोकेबा फिल्म सहिता सहिद भगत संगे रोल कुमके भारत कुमार हरगा सुखंगनबा एक्टर असिदा लिसंग चमापन मरफुदरा निथोइदा पद्मश्री अमदे लिसंगने तरामंगा प्रेस्टिजियस दादा साहेब फलके अवार्ड पीदुने काइखुमनखे माकी ममिंग सकिबा फिल्म खरदी हरियाली और रास्ता वॉक थे हिमालय की गोद में दो बादन पत्थर के सनम नीलकमल ने चिंबनी माग लेखिदबदा प्राइम मिनिस्टर नरेंद्र मोदी ना अवाब फोंदबके वारोलदा हाइखिबदा लेजेंडरी एक्टर अमसुंग फिल्म मेकर मनोज कुमार लेखिदबदा थमोय सोंगना नुंगाइते इमुंग मनुंगे अवाबदा सुसरुग्यारी ngasiगे पाकिस्तान दा पोखिबा एक्टर असगे असंगमा ममिंग हरि कृष्ण गिरी गोस्वामी कवि इंटरव्यू अमदा मनोज कुमार हाइखिबदा मा फिल्म डायरेक्टर अमा ओइनिंगबगे वाखलदी लेखिदे अदुबो सहित नमलिंगैदा तंजा अमदगे अनऑफिशियली ओइना फिल्म बा अदु डायरेक्शन तौखे हानगे प्राइम मिनिस्टर लाल बहादुर शास्त्री पुथोखिबा स्लोगन जय जवान जय किसान दा युमफम ओइदुना उपकार फिल्म पुथोखे नॉर्वेजियन फ्लैग बेसल अमदगे कोकेंट टोन्स अनि लोतना पुरंबदगे साउथ कोरियन कोस गाना थेंगनदुना फजंख्रे बेसल अदो मेक्सिको दगे लाखेबने अमदि इक्वाडोर पनामा अमसुंग चाइना दा खांगदबने US एजेंसी दगे पाव अमा फंगबदगे साउथ कोरिया ब्रिटिशना ऑपरेशन अदु सथखेबने कोरिया कोस्ट गार्ड अमसुंग कोरिया कस्टम सर्विस के ऑफिसर मरफुदरा के तेपा अमना ड्रग स्नैपिंग हुई अने सिजनतुना लोतुना पुरकपा कोकेन टोन्स अनि अदु फाखिबने हाइरे हौजिक सानबगे पाव बिजरी LMLCC Langwitong Sinduna Club Asage grounded Chatariba Fifth State Level Open 9th Man Aside Football Tournament 2025 King Assis Sanakeba Match Anike Hanba Panzanda New State Tespurna MPA Tonosokbo Panzana Ni Amada Thoikre New Star Tespur ke Panzan Singh do jersey number 11 Ringkolna match cabinet Ani Amade jersey number 14 Pandumna minute Yang Tarukta Sanke
MPA Thongnazangge Pansanaduna Jersey number 15 Zarisna Mine Kuntramatu Chen Kebani. Ngasige Anisuba Mastana LMLCCA Lamadongna WFC Ilang Kampo Pibo Pansanda Mari Amada Maitiba Piki Match Sige Hanba Panjandu WFC Ge Jersey number 11 Bikram Not Mine Tarama Panchan Padasan Kebani. Atai LMLCC Ge Panjan Singna Jersey number 12 Surasna Mine Kunito Jersey number 10 Sobana Mine Kuntaru Jersey number 9 Teskumana Mine Kumapan Amadi Yankai Humdoida Sanke. NISPC Limited Lokta Power Station sponsorship Makada Amopa Moirangna Sinduna Satariba 15th Lokta Trophy Under 17 Tournament ke Hanba semi-final match da Taida Tobul Mai Paktuna Finance Angkre. Ngasigi match da Taida Tobul Amade RFCC Kainau Anina Sanaki Maduda Taida Tobulna RFCC Kainau Pansanda Ani Amada Thoiki Bani. Taida Tobul ke Pansan Singdo is number 9 as Yohen Bana match ke minute Nipuma Panda Amadizas number 2 Nima Tamangna minute Marputarada Chatpadasan Kibane RFCC Kainoge Pansan Singduna Jersey number 22 and Mangana match Loibegi minute Marputaraga Ahapa minute Mangada Chanke. All Manipur Football Association to Ampana Sinduna Kurai Lamlong Artificial Turf Ground Amadi Sagol Mangra Playground da Punna Tim Taramapana Sarugyaduna Group Ani Tong Akaidutuna Chatariba 17 Manipur State Lake 2024-25 King Asi Sanakiba Hanba Master Upa Amadi Ilaita Anina Sanakiba Master Upana Ilaipu Gol Manga Amada Maitiba PK Amadi Anisuba Match Oina YPHU Amadi MFA Lambata Uduna Sanakeba Matsta YPHU na MFA Bo Gol Amasino the Mighty Bapikre Doinana Tournament Asage Hayinungtin Pungtarani Toimakai Taba Matamda Usha Amadi APSC Anina Lambata Naraba Matung Anishuba Oina Nungtike Punka Animakai Taba Matamda Trau Amadi Neshu Anina Lambata Naragani. Hausagarwe Badamaru Bapao Amana Pizari. Transgender Singi Oiba Baseline Survey Galoinana Awareness Program Mabang Tokre. Midday Meal Scheme Tawal District Name Sumnapa Calibra Habadu Yangson Bahore Haina Deputy Commissioner Tawal and Tem Subas Nampondokre. Mairu Shingna Tamliba Lyrics in Matanga Nomagi Oiba Kanana Nebagi Tarampang Tokre. Loinana veteran film actor Manos Kumar Lekidre. Imes PAODAM Asigide Matang Asidaloiche Nakum Sari.